Sawarna nga sayo ki pung ohumlom tarakpada samagani fukuhumdoi suba battalion CRPF ki si company ki personal sina tonglakpa gari nune district ki rangpang accident hoktuna gari dru tonglakpa personal ohum soklahari hairiba samagani fukuhumdoi suba battalion ki personal singa duna tongma bus AS01 MC7131 accident hokibani hairiba sida ASI yaona personal ohum aso open nakre hairi laikana kre hairi hensu pawmana makhatana fongdokli Atopa mana Kuki singna ke longiramda Naga nupi ama assault okibaga mari lainana indefinite ban kaukre Manipur top channel gi maike digi maru ebi I pauk sing miyamna thamjari hanbada sei tere khuntak pa ningsing numit hozai da pangthok lagani Aikoi khuntak loi haibu wafam the United Literary Education Social and Cultural Organization Yolekos Manipur na English sing ani ge taruk tagi leptana satharakpa sai tere khuntak pa ningsing numit handak sahi gi su hozai da leiba Manipuri sahitya Parisat ki sanglena pangthok lagani haina organization asigi president Soram Chawban phongdorakli Paugi mipama madama na makha taraduna Manipur lenga ki Department of Art and Culture gi miyeng makhara UNESCO Manipur amadi Manipuri Culture and Sports Development Society Assam hozai ga pullaga pangthok kadaba sahi tere khuntak pa ningsing numit Reconciliation Day thauram asida Rakputra Valley da leiba iraisa sing amatu ena punsinana ba amadi igi khungul liduna aikhoi amatani Makhatana aikoi amuk khuntak loi haina apunbagi warep ama lominagani thauram asida UNESCO gi thaupu ba kaya saruk yagani amadi aikoi amatani haiba wafam da yumpham oiba nat koiba thauram kya pangthokani thauram asi mapung pha ba UNESCO gi team hayeng imphal da thulalagani haina magna makhatana phungdoki amaramdana haraurau amadi akoibda leiriba khungang gi angang singi get together thauram pangthokre Rashtriya Swamsevak Sangha RSS haumung Miyang makhada haraurau amadi akoibda leiriba khungang gi angang singi Bal ikatrikaran get together karyakram ama amasum Rajari Bagesandri Skill Development Center RBSDC haraurau da pangthokre Thoramadura lebak ningba isai tambiba pukning lauk singoibi haba wari sing tahanba paurau pauktak tambiba sanaba madi kuisna singba sindura angang singu pukning lauk singu henki Thoramadu gi haudokpagi warol thamnaduna RSS Imphal Jira Kariyawa Raksari mayum Bilki Sharmana hai Aikoi haujik oiriba samas asigi kai tharakpagi sauraba maram amadi aikoi gi society asida thaksi khaksi kai tharakpa sinoiri aikoi gi ipa ipu sing aduna thakta sakadaba thaksi amadi khar sakadaba khasi asi ningthina yatpiduna thambiram labani masa masu oiriba aikoina masibu ngaknaba honagadabani aikoina yumdagi tamba haugadaba niti niyam kaya amasu leiri asiguma niti niyam sing asina punsinduna aikoibu punduna chatnahangadabani Haurakliba angang singna punsigi panamama thamduna madubu phangnaba kana honagadabani haina Bilki Sharmana tilliba angang singa dugi puning thawgatpiki aikoigi punsigi lambida khudongthiba kaya ama thingnaba yai mangda leiriba khudongthiba kaya duma yoknaraba matungda aikoigi panamadu phangmangmani madugi dama aikoigi discipline di thadoktana changsingadabani haiba warol sujila kariyawa sina thamki aikoi education khaktana tana value based education darkalai masigi damakta angang sing khaktana tana guardian singsu yauna puna hona mina saiki Bal ikatrikarans program adu haraurau sambai singkhu tangkham yumnam khunaw amadi waituan gi sarana angang samga kulom saruk yakhi amarumdana Manipur kansi hairabadi aikoi hana punsinba mathok tai ratan UPF ki advisor Khongdram Ratanai kre Manipur kansi hairabdi ekoi hana punsinba mathok tai waphamasi samaga maudraga mathu suba national reconciliation man ki khana nainabagi thoramda magna haikibani Ratan Khongdram na makha taraduna India lenga na mabuk sel singdriba makai Manipur da thokliba irang asi loiba nairoi luraba tanpham asida masing yamlaba CSO maira paibi mari lainaba sing punsinba ngamdaba si ikai ningai ni haiki United People's Front UPF Manipur na thabama sukna satharakliba samaga maudraga mathusuba national reconciliation man ki saruk ama oina development protection united voluntary organization nambol amadi nambol apun manupi luk kusamnaraga nambol kaithilda aikoi amuhana kunthaklaroi habi hiramna khana nainabagi thoram amada mangna makha taradun hai sayani phajilakador irang solution mangamduna laidi basigi maram kyalai
लाल खामगदब कांगबुना लाल खामदना लेबा लाल खामबगी मुहूर्त मकोइना इरांग असि थोगंदुना अपुनबा मणिपुर अमगिदमक लेरिबा मितै फुरुपु मुथनबा मपांगल सोंथनबा होनरि लमदम सिग इरांग लुसिनबगी ममिंग असि फावबा उबा फंगदबसि लाइबक थीबनी अजित मणिपुर एंड जियोपॉलिटिक्स हाइबे हिरम नेशनल रिसर्च सेंटर NRC na sinduna nomigweba khana nainabagi hiram ama Kanchipurgi NRC building da leiba Naurem Sanajawba Public Library Hall da pangtokre khana nainabagi thoramadуда Committee on Human Rights Kohargi Chairman Fulindro Konsama masum NRC gi President Thongam Ajna Tharonggi athoiba mithung linsu oina saruk yakhi thoramadughi saruk am oina Geopolitics and International Law Locating Manipur haibi hiramda Symbiosis International University Pune ki Assistant Professor Laishram Male Mangal no wangang kiduga Manipur in the Global Geopolitics haibi hiramda Nagaland University ki Center for Southeast Asian Studies ki Assistant Professor CS Gunamani no wangang ki Thawramaduga mari lainana NRC gi President Thongam Ajin hai matam sangna thengna tu laklaba lamdam sig irang lusinwigi maminga si phaw lusinwigi maming uba phangdabas lebak thibani Haojik Naga Lal Sidi Mamang Lamdam Sigi internal conflict when Unaramlabasu, Mia Kuzokrana Mapan Manipuri in Sinduna, Towalapani Habising a city Mayakshingli, India, Bangladesh, Amadi, Myanmar Gimarakta, Haujik Tuklipa conflict asisu, geopolitics na people citing Amani, Habisi, Miam na Kangarapi, Oirakliba Piba Masida, geopolitics na Lamda Masida Piriba. Saitheng singasi mayek singna khangmina bagi panamda ngasi khana naina bagi thoramasi pangthokpun hainasu makna makhata na phongdokhi amaromdana kanglaipa ki mairagi editorial myam na thamjari border fencing kha bagi thabak paikhalakliba si final survey tawkhrabra Manipur gi chief minister gi horaga lamdamasi gi civil society organization lusingba Manipur gi lam insiama phawbu manghaloi haiduna laibak myam na thajaba pikhi kanglaipa ki mairagi editorial Taubagisu Imalebak the Hen Karisu Lati Maduna Manipur Sukanabagi Damak the Manipur Miyamadi, Manipulangan Asabu Taudang Adulagodavani, Adobo, Ngasi Pawu Lopum Topo Taudang, Lobangam than a lady, Manipuramasu Mea Margatai, Neribingam Kagi Saruki, Asengba Mapamadungasi Pawa, Leptopangam than a lady Vani. Leva Anigingam Kagi Asengba Mapamadu Kangtuna Bigi Damakta, Barat Amasu Mea Leva Anigi Takta, Final Survey Matogodavani. Adu tawphom thokpa thaba asi ngasi phaw tawduna leiringai sera sida Indo Myanmar border fencing khabagi thabak barat lengana paikhatpa hore habada Manipur lenga amadi CSO singna kari gumbu wafam amata haidana tumina leiribis kari no haiba ohang ama songthorakli barat lengana afaba thabak torakpa matamda Manipur lenga ama amasum miyamna harau tiyamna okadabani adubo Indo Myanmar border paring dangam khigi sathingna Haojik phawbat loisindana leiri haibasidi Manipur lenga amadi lamdamasi ki miyam ifong phongna khangnaribani haukiba mamang sahi kyada maraibak Manipur gi lamgi saruk insi ama phawba mangbu yaro haiduna isam kauba organization amana asubu thodang lawdur Indo Myanmar border paring satuna kyarak hanna yengsinbagi thabak tokhi Madura Manipur gi ngamkai manungda niyam kaina Myanmar sangsilaktuna border pillar yungsilamba thengna ki haibagi asingbu khudam sangdam puthoktuna Manipur lenga amadi miyamna khanki masida snatana United Committee Manipur UCM gi president oine thawpurama Jaichandra Konthaujam gi matamnasu Indo Myanmar border paring da masing thingamdana satuna mapamadura taribu khunja singa loinana border paring gi phibam yengsinki Madurasu Myanmar lengakna Manipur gi ngamkai manungda kilometer mangarom sangsinduna border pillar yungsinbagi thabak chatharama thengnaki haiduna asingbu khudam sangdam puthoktuna Manipur lenga amadi miyamda mek singna khanki Myanmar lengana Manipur gi ngamkai manungda niyam lana sangsilaktuna border pillar yungsiliba si sumthoktri phawba border fencing khaba yaro hena isang thona Marebak Manipur nungsibagi saktamadu mayek singna utkhi Asengba makisu Indo Myanmar border paring asi Myanmar lenga amadi barat lenga anina awang mathakta final border survey tawbigi thabuk sathadri longitude amadi latitude yengduna border paring asi gi asengba ngamkhai edu ningthi na khangdokpam thui masigi matungda asengba laibak ani lonabigi ngamkhai edu khanglaba matungda border fencing lawbigi thaba sathaba chungani Laiba ani gi oina border paring asi final survey tawdri haibasi khangna Haojik border fencing khabagi thabak paikhalakle haibada Manipur lenga amadi lamdam sigi maraibak ningniba CSO singi lusingba singna karigumbu wafam amata phongdoktuna usi makhunda sangbagum tumina lairibasi karigino haibasini yamna mathau taribasi lamdam sigi maraibak ningba CSO sing
ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒ ꯂꯣꯟꯅꯔꯤꯕ ꯕꯣꯔꯗꯔ ꯄꯔꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯉꯝꯈꯩ ꯁꯔꯨꯛ ꯈꯪꯗꯣꯛꯅꯕ ꯐꯥꯏꯅꯦꯜ ꯁꯔꯚꯦꯒꯤ ꯁꯔꯨꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯒꯗꯕꯅꯤ꯫ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯐꯝ ꯃꯇꯝ ꯈꯥꯏꯗꯣꯛꯄ꯭ꯔꯥ? ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯅ ꯏꯔꯩꯕꯥꯛꯀꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯐꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯎꯔꯝꯂꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯍꯧꯖꯤꯛ ꯆꯪꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯉꯝꯈꯩ ꯈꯪꯗꯣꯛꯇꯨꯅ ꯏꯔꯩꯕꯥꯛꯀꯤ ꯂꯝ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯆꯨꯝꯕ ꯈꯣꯡꯖꯪꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯤꯕ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯤꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯂꯝꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯌꯥꯕ꯭ꯔꯥ? ꯀꯥꯕꯣ ꯕꯤꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯤꯡꯗꯣꯜ ꯄꯣꯝꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯚꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯅꯤꯌꯝ ꯀꯥꯏꯅ ꯂꯝ ꯂꯧꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯥꯔꯒꯤꯜ ꯋꯥꯔ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯚꯥꯔꯠꯀꯤ ꯂꯝ ꯃꯥꯡꯗꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯈ꯭ꯔꯤꯕꯅꯤ꯫ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯗ ꯊꯋꯥꯏꯅ ꯃꯔꯩꯕꯥꯛꯇ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒ ꯂꯣꯟꯅꯔꯤꯕ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯒꯤ ꯐꯥꯏꯅꯦꯜ ꯁꯔꯚꯦ ꯇꯧꯕꯒꯤ ꯊꯕꯛ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯊꯥꯛꯇ ꯆꯠꯊꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯆꯨꯝꯗꯕꯅꯤ꯫ ꯃꯁꯤꯗ ꯃꯔꯩꯕꯥꯛ ꯅꯤꯡꯂꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤ, ꯃꯔꯩꯕꯥꯛꯀꯤ ꯂꯝ ꯏꯟꯆꯤ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯊꯕꯛꯅ ꯎꯠꯐꯝ ꯊꯣꯛꯂꯤ꯫ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯉꯝꯈꯩ ꯈꯪꯗꯣꯛꯅꯕ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯃꯣꯏꯔꯥꯡ ꯁꯥꯏꯠꯇ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯄꯣꯏꯟꯠ 10ꯒꯤ ꯏꯪꯈꯣꯜ ꯑꯃ ꯌꯣꯟꯖꯔꯤ꯫ ꯑꯄꯥꯝꯕꯁꯤꯡꯅ ꯑꯃꯁꯨꯡ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯑꯊꯨꯕꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯨ 8413017099꯫ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯥꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ꯫